Matamgi Manipuri Wari channel asibu tabiriba khwai pumnamakpo taramang jari ngasi sumahau sangom Oktabi taramanga suba tangkak amok putuna lagjari mayam punna taminarasi. Minute taramuki matungda laihaw majonupa thoimba makhong hamiba loirduna imungda janglakladun hairakle. Imema nangi losan haibra kaino adu kita pirausi. Nanaw si makoy kaloy na kaibadari glycerin tuloy thokredo. Santana hoyni moyni hairaktabaduda lehawdo karinu khanna ngakna khalle. Changkibada ngairi tumba su thumalli khanna masai fenom lubadadi santado gyan manglaga leiramle lehawdo lawai luton satkri. Pakhatna machaba kawrakle. Bema si mit pangun he sintha tamra se. Thaiba nang singta law chalo. Thoibadu tahan taha ising khara lawraga purakli lehawni ising khara makokta thabibadagi sinthado gyan tapna lagli. Bema gyan tharapa nangba. Sinthado mamit tapna pangthorakli aduga tapna. Ima sese tapna hawgat sese. Lehawna sinthabu tapna pamangda mondo ngakladuna pamhalli. Sintha pamanga mawpagana pakhana leplambadu ubada tapna hairakli. Ima, aibu kadawkrage. Ima su ngasay gayne, nanaw sa makumukot hambirubani. Jagagpada nanggan manglaga layram. Aday mamang na kari-kari tawkiba na haibado maday, ima su kangawdre. Santawani ngangda mamito tap na isali. Nasado, haktang pataro ko. Santa makol togda mangagtamang nomni. Lehaw na magsatab na. Nang mo nasasay, Dr. Ramteng tukmati fabani ko. Shintahoy hay magong mangagtamang nomni. Lehaw, majawa ning tina maghiphalam laba matong maso maja atombaga tumachangkri. Mathangin numito ni Pritam nga Rakes kaso ren hangbaya hangli adubu fangri. Rakes na jalam badagi sort habet hola dana. Bay, pangdi mandrida. Pangdi na tokpo yaroy ni. Amado, hotelo kamay na sumlay dino. Rakes na makutila dana. Asiyum sang sira. Asiburin tamlong gadrane. Asok nan mayum siba. Tambay ako ni kayo. Paisagin na taba, sumijik-jik pa nung ngayti na. Chay-chada na ko, lawhang tengrasi. Rakes ka nido, tung tamang tachang minaraklado na, sumang matondo da liplado na kauri. Kada-kada legyam siba. Miray bro. Diya sa office talagpagi, dress sense daw waloy da ngari ba ni. Mi ikaw kibagi makol do na, rap-rap thorakli. Diya na pa nido ang salado na, mangkol da hairakli. Kanahang biba no? Kaino ni? Yung sa halaya di, amta una jage ba? Yani, ngagtalay biram. Ay nom jakaw thorki. Diya jang kibaga, Pritam ka Rakes ka do, murum-murum sone. Masaksayay ni bay. Ay gwen hona radyo kaino. Charay, serang gaturanga. Ay yung bido mong dagi thorak laga hanggang di. Ibu nga, takoy ba kari hang ba na? Ima, sida rin kasan ba na sumhang jage na? Mi galing ka daw no. Amakag nima. Karamba na. Noy ningi manong dalay to isiba. Ako'y ningi na tima. Imana ba malay ka daw ni. Magi tibi ba ni? Ay giti rin oy na pura tamba din nati. Samyum se. Ichik-chik pa sida. Mi makagtam sira na daw ni. Ichagay so mapalom daloy nalay. Masay sida. Ay nanupa majama tam sira na kan ba ni. Ado di yam na nga jarima. Ako'y lag pa sibo. Karinam talag jawge. Adoy di, noy nalang numatam da ne, hekta lang payay da. Pritam di am haraw na. Ado di ma, ay ima na ba do da, amta kay namito hong ningi dodo, amta hang niki. Asi haraga mabalo lo tog do na, mayaba da call daw re. Bay, rento fangi, kamay daw sige. Ado, kanam ta dilay di, nang natan dilay do ni. Ado ni na fari. Ado, hayang lagin hayram. Noy ni do de halaga, ay nagtadum lao. Ho, fari do di. Phone thamlaba matong Pritam aying bada onsala do na mong hairakli. Ima, hayang oy nalaan ga do. Hohoy bungo. Makoy ni sa thorakli. Ajaw ba sumayom da halagbaga po jayom do na tawrang dawri. Mana po jayom li bado mala sa changlagli. Ajaw ba, karino nang nahalagbaga po jay gayom do na kaday da mong jat ki harino. Ajaw ba mangi mafi marol sing do bek amad hapchen hairakli. Ima, ay matam kara thabiyoy da layru da yadre.
Hay, cây nó nè chụp à, nâng nâng ngang đi bò. Hồ, thầy biểu đã lấy rồi cái bà. Mà là nó còn cả lập na. Hay, chụp à, và thiếu em đâu nữa co. Cái gì và thiếu em đâu. Imana thầy biểu tan thuộc bị cơ bản rồi. Mà tan thuộc là đi, ai suy yếm sẽ lấy nó hai bà gờ mà nó rồi. Ở đây này số yếm sẽ lấy rồi. Chụp à, nâng imana bốc bani co. Ima ya pa magi mayokta thabak tawge na khan gano. Achobada thuplaga hapke taramba phone do sathamla duna sauna mama don sendon hairakle. Pikli ngai dagi imana haibe induna talak pani. Handaki matang seri aibu waro binuima. Imana thubi bo namong nupi magumna khallaba matam da ayum seda amuk lakjage. Thubi bo boduna puna lakminagi. Nati nangna tawriba sebo kaino ne. Nanaw so ngarang dagi yum seda hanjelakje. Nang sumuk chaladi na pa na wathok patari me nang bo ngang li bado joba tasiludri mana thokpa hapaya ba po chasing do hapchillaga troli de illaduna makada kum tharagli mala sumaning dagi tanaba lepte achoba ngai khone nang bo mala do kaura duna tanaragli adoga achoba kaisu hairam dana magi gari du thodok adum chatkre kubir sa thabuk ama chathokluraga hanjilakpaga majaga thaine Achobana di ubanate, adubu kobirna di uri. Get mayanda, malalep na layram baduda, kobirdo, garido karasta thaujilam naga, malada hangdakni. Mama, nachano pa na chalisida, kaday tanwa mo. Mala, masado kam nga ngoy na hairakni. Ho, nachano pa halsone, ako'y ginagtalay ningjay. Nupi mo yung dayawang inkargay, chakre. Nungay ra kayo do, si mangay, nungay bahay do, si goy rabadi. Karino ni hay siba? Moy gi phana ba tawrubagi ne akhoi de lamon khomli bani dana nungai re icha ni makne akhoi boloin hondok lamna ga chatkre dana nungai asidei hena nungai ba karai de kotlu doino nate namong nu bina karai lai khraba ho ma dinga saina de nungthol da aina chan khraba ne malage wa do da kubir do ngak ning lakli malai mung da prap jangki kubir na law haude ngai kho mama nangwa phasana ngang na khise ngai kho ne aina tumina som maya mangna khana chaina base pamjab da bagi phatharaga lei base da usita bam yaure ne nungai ni nang so mapa me ubata re dana shom da mairam baso office ti lok thoklaga magi ren du da hongjelle magi mafi maro poche mayam da sulai sel pritam gara kes ka so yaw do na mateng pangle ahum da pala kan du da phamung da phamba yaw leiriba chair du da phamba yaw do du na wari tawre loini gi mateng se e punchi gi kawro Nagila mansi, karama matam na singmangam gani. Pritam na phone do mate na na. Yari bo, yam paktre na. Ngasi ngarang kag tinarak pa daw na. Nagun kange ko. Rake sumating pang salak do na. Haigom da na yam hak na rida. Ado, ngasi di sila layro. Noy ni, numdang do kanam chamin narasi. Ngay ko ne. Ado nang so, yung budo kang naram kiroy. Ado hana kang natoko. Ado ka moy giso, pina ba kara yam tak na kinamatong ngasi. Hoine, ado na fare, hana khangnawrasi. Ado, ay nga sai langpada su ka hodre. Yumbudo bo kay kawdoino. Ima kawdoiro, ine kawdoiro do ba. Ngarang de khoshui mana kawkimne. Naha su oirida, indom cha kawge kawro. Akoy homa khada wari sa do na kumnakle. Pritam na mapandagi tanaba maong da kawre. Indom cha leibro. Aying bisu imungdagi thorak laga. Hai, kari wada palay rin ba? Ako'y marusini, isida lay doisi. Ba nga saisu marang sa khangna hongdre na. Oh, yayda. Ibung o di kariming kaw ba, karilam day no. Indom cha, kainong day ni. Ado nga sisi, imana ba ni siso, puna chakcha minaraga lay minaragi. Hongjin ba namit nina, ado nga indom cha hoiso chakcha kino. Anchang hao ba machase na tawri, indom cha hoiso piragi. Hoy, ado, tutu. Asige sangoy na kala layriba ne, sindex sidagi, ising usisinaro, kasay lahawani ko. Hoy nomja, yam nungay jari. Tanja ano da, diya sa gari thaujalagli. Samang na gari do kham na do na, tamlam langa, nun kalagpada, pritam, rakes amadi, mayrama sa yaong na, liyup na galerang bado da, pangangagri. Diya na tablap na. Sir, di sida kamay na. Aying masungagla do na hanglagpa ni. Hay ma, nuy bahana kang nabra ne. Diana mandom jadon chaladuna nokfetong hairakli. Akhoi gi CEO ani nomja.
ꯑꯌꯤꯡꯕꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯑꯗꯨꯒ ꯍꯔꯥꯎꯕ ꯑꯃꯁꯨ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯣ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯏꯕꯨꯡꯉꯣꯁꯤꯗꯤ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯕꯁꯤꯕꯨ ꯍꯩꯕꯨ ꯍꯩꯅꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯩꯔꯥꯕꯁꯨ ꯅꯣꯛꯇ ꯌꯥꯗꯕꯒꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯅꯤ ꯌꯥꯅꯤꯗ ꯗꯤꯌꯥ ꯍꯣꯏ ꯌꯨꯝ ꯑꯣꯏꯔꯦ ꯑꯗꯣ ꯁꯥꯔ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯍꯩꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯅꯦꯅ ꯍꯥꯏꯅꯕꯗꯣ ꯅꯣꯏ ꯁꯥꯔꯁꯤꯅꯤꯅꯦ ꯀꯩꯅꯣꯅꯤ ꯄꯩꯁꯥꯁꯨ ꯇꯞꯇꯥꯏ ꯄꯥꯏꯔꯒ ꯔꯦꯟꯇ ꯂꯩꯗꯣꯏꯁꯤꯕꯣ ꯌꯥꯝ ꯂꯥꯏꯔꯖꯥꯠꯂꯣ ꯍꯦꯔꯥ ꯀꯩꯅꯣꯅꯦ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯅꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯅꯦ ꯀꯣꯏꯗꯅ ꯍꯦꯛꯇ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯌꯨꯀꯣ ꯅꯆꯟꯁꯤꯁꯨ ꯈꯪꯅꯔꯕꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯩꯔꯥꯕꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝꯗꯣ ꯕꯖꯥꯔ ꯊꯣꯛꯇꯨꯅ ꯑꯦꯟꯁꯥꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯝꯂꯤ ꯇꯧꯔꯤ ꯔꯥꯀꯦꯁꯅ ꯆꯥꯛ ꯊꯣꯡꯂꯤ ꯄ꯭ꯔꯤꯇꯝꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯃꯩꯔꯥꯕꯗꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯆꯨꯔꯨꯠꯇꯨ ꯊꯛꯂꯤ ꯄ꯭ꯔꯤꯇꯝꯅ ꯅꯤꯄꯥ ꯅꯪ ꯆꯨꯔꯨꯠꯇꯣ ꯀꯣꯟꯅꯗ ꯊꯛꯑꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯈꯛ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯌꯨꯝꯕꯨꯒ ꯀꯥꯔꯛꯂꯗꯤ ꯐꯖꯔꯣꯏꯃꯦ ꯃꯩꯔꯥꯕ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯝ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯦ ꯁꯤꯗ ꯀꯩꯁꯨ ꯂꯥꯛꯑꯣꯏꯗ ꯑꯗꯣ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯅꯣꯏꯒꯤꯗ ꯀꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯅꯣ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯣ ꯅꯗꯨ ꯂꯩꯔꯤꯗꯣ ꯑꯗꯨꯝ ꯀꯣꯏꯌꯨ ꯁꯛ ꯐꯖꯕꯗꯨꯗ ꯍꯪꯕꯅꯤꯗ ꯀꯩꯅꯣ ꯃꯁꯛ ꯊꯤꯕ ꯑꯣꯏꯗꯤ ꯍꯪꯉꯣꯏꯗ ꯃꯩꯔꯥꯕ ꯆꯨꯔꯨꯠꯀꯤ ꯃꯩꯈꯨꯗꯣ ꯇꯞꯅ ꯀꯥꯝꯊꯣꯔꯛꯂꯤ ꯀꯥꯝꯊꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯀꯧꯕꯅꯤ ꯍꯟꯗꯛ ꯅꯧꯅ ꯖꯣꯏꯟ ꯇꯧꯕꯅꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯅꯪ ꯁꯤꯟꯊꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯑꯁꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯣꯗꯅ ꯀꯥꯔꯟ ꯉꯥꯡꯉꯅꯨ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯂꯩꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯔꯥꯀꯦꯁꯀ ꯄ꯭ꯔꯤꯇꯝꯒꯗꯨ ꯌꯦꯡꯅꯩ ꯃꯩꯔꯥꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯀꯦꯁꯅ ꯑꯃꯁꯦ ꯁꯤꯟꯊꯥꯒꯤ ꯋꯥ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ ꯃꯣꯏꯅꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯀꯣꯛꯀ ꯉꯥꯎꯏ ꯊꯥꯏꯅꯗꯧꯅ ꯇꯧꯈꯤꯗ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯑꯗꯨꯅꯤ ꯅꯨꯡꯁꯤꯅꯕ꯭ꯔꯥꯁꯨ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏ ꯂꯥꯞꯅꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯑꯇꯩ ꯑꯝꯇ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯊꯥꯏꯅꯗꯤ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯗꯕꯗꯣ ꯀꯨꯏꯔꯕꯅꯤ ꯃꯩꯔꯥꯕꯒꯤ ꯕꯔꯊꯗꯦꯗ ꯄꯨꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩ ꯑꯗꯨꯃꯛ ꯄꯨꯜꯂꯛꯇ꯭ꯔꯕꯅꯤ ꯃꯩꯔꯥꯕꯗꯨ ꯁꯤꯟꯊꯥ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯄ꯭ꯔꯤꯇꯝꯒ ꯔꯥꯀꯦꯁꯀꯗꯣ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕꯁꯨ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ ꯃꯉꯣꯟꯗ ꯐꯝꯂꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊꯩ ꯃꯁꯥꯗꯨ ꯄꯨꯜꯂꯞ ꯆꯤꯌꯔꯗꯨꯗ ꯉꯥꯊꯔꯒ ꯂꯩ ꯄ꯭ꯔꯤꯇꯝꯅ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎ ꯏꯟꯈ꯭ꯔꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯋꯥꯊꯤꯗꯤꯕ ꯑꯗꯨ ꯀꯨꯏꯔꯛꯏꯗꯨꯕꯨ ꯁꯤꯟꯊꯥ ꯅꯣꯏꯅꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯨꯛ ꯆꯪꯉꯨꯏꯔꯣ ꯃꯩꯔꯥꯕꯗꯨ ꯆꯤꯟꯒ ꯊꯤꯔꯛꯂꯦ ꯃꯤꯅꯥꯏꯁꯤꯗꯤ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈ꯭ꯔꯅꯤ ꯀꯥꯔꯟꯗꯤ ꯉꯥꯡꯂꯤꯅꯦ ꯈꯟꯁꯅꯨ ꯀꯩꯅꯣ ꯅꯪꯅ ꯂꯝꯆꯠꯇꯤ ꯂꯨꯗ꯭ꯔꯒ ꯃꯩꯔꯥꯕ ꯃꯁꯥꯅ ꯆꯨꯝꯅ ꯐꯝꯂꯛꯂꯒ ꯁꯥꯎꯟ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯉꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯄꯥꯈꯪ ꯄꯨꯡꯁꯤꯡꯅꯤ ꯈꯪꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯗꯤ ꯇꯧꯕꯤꯔꯣꯏꯍꯦ ꯁꯤꯌꯥ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯂꯣꯟ ꯑꯃ ꯇꯥꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯄ꯭ꯔꯤꯇꯝꯒꯤ ꯋꯥꯗꯨꯗ ꯔꯥꯀꯦꯁꯇꯣ ꯃꯌꯥꯝꯒ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯡꯁꯤꯅꯔꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯅꯕꯤ ꯑꯣꯏꯔꯕꯅꯤ ꯏꯆꯝ ꯆꯝꯕ ꯀꯥꯡꯕꯨꯁꯨ ꯑꯉꯥꯎꯕ ꯇꯥꯔꯕꯅꯤꯗ ꯑꯣ ꯌꯥꯔꯦ ꯑꯉꯥꯎꯕ ꯇꯥꯒꯦꯔꯥ ꯑꯄꯪꯕ ꯇꯥꯒꯦꯔꯥ ꯅꯣꯏꯗ ꯅꯤꯌꯣꯝ ꯆꯨꯝꯃꯣ ꯑꯗꯨꯒ ꯑꯄꯪꯕ ꯀꯥꯡꯕꯨꯁꯤꯗ ꯐꯤꯃꯟ ꯈꯨꯜꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯌꯥꯔꯦꯗ ꯏꯇꯥꯎ ꯑꯁ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯑꯣꯛꯇꯕ ꯃꯥꯜꯂꯅꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯇꯧ ꯌꯦꯡꯒꯦꯅ ꯅꯣꯛꯅꯤ ꯅꯠꯇꯦ ꯃꯥꯡꯒꯣꯜꯁꯤꯗ ꯑꯇꯣꯝꯕꯤ ꯃꯆꯥꯗꯧꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯑꯩ ꯀꯥꯗ ꯆꯪꯉꯒ ꯐꯝꯂꯝꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯈꯣꯏꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯃꯈꯥ ꯊꯪꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯀꯥꯎꯏꯅꯦ ꯉꯁꯤꯁꯦ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯉꯁꯥꯏꯈꯩ ꯉꯥꯡꯅꯔꯤ ꯋꯥꯁꯦ ꯏꯃꯥ ꯈꯣꯏ ꯂꯩꯔꯝꯅꯦꯅ ꯄꯥꯈꯠꯂꯨꯔꯦ ꯅꯣꯏꯁꯨ ꯏꯃꯥ ꯍꯣꯏ ꯂꯩꯇꯦꯒ ꯍꯥꯏꯗꯦꯅꯦ ꯈꯔ ꯄꯥꯈꯠꯍꯟꯒꯦ ꯇꯧꯅꯤꯗ ꯑꯗꯣ ꯚꯥꯏ ꯏꯃꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯕꯅꯤꯀꯣ ꯁꯤꯟꯊꯥꯒꯤ ꯃꯇꯥꯡꯗ ꯏꯃꯥꯗꯤ ꯁꯤꯟꯊꯥ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯣꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯁꯤꯟꯊꯥ ꯍꯣꯏ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯁꯤꯟꯊꯥꯒꯤ ꯃꯔꯝꯗ ꯈꯔ ꯀꯩꯀꯩꯅꯣ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯃꯩꯔꯥꯕꯗꯨ ꯁꯛꯐꯝ ꯃꯣꯜꯂꯤ ꯃꯁꯥꯗꯨ ꯄꯥꯈꯠꯂꯞꯇꯧꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯖꯤꯜꯂꯛꯏꯖꯥꯠꯅꯣ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯑꯍꯨꯝꯗ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯌꯦꯟ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯦ
ꯌꯨꯝꯕꯨꯒꯤꯁꯨ ꯄꯤꯔꯝꯃꯤ꯫ ꯗꯤꯌꯥꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯁꯥꯒꯠꯄ ꯍꯧꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯅꯤꯗꯣ ꯆꯠꯅꯕ ꯊꯧꯔꯛꯂꯤ꯫ ꯄ꯭ꯔꯤꯇꯝꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯆꯥꯛꯀ ꯇꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯔꯦꯟ ꯑꯩ ꯊꯣꯛꯃꯤꯟꯅꯔꯁꯤ ꯀꯩꯅꯣ꯫ ꯐꯔꯛ ꯇꯥꯔꯅꯤ, ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯤꯖꯜ ꯂꯧꯕ ꯆꯠꯇꯧꯁꯨ ꯂꯩ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯟꯅ ꯐꯖꯅ ꯄꯨꯜꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯃꯂꯥꯖꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯀꯨꯕꯦꯔꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯗꯨ ꯊꯝꯂꯤ꯫ ꯀꯨꯕꯦꯔꯅ ꯄꯩꯔꯞ ꯌꯦꯡꯂꯗꯨꯅ ꯅꯃꯧ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯗ ꯅꯪꯅ ꯂꯣꯏꯅ ꯇꯧ ꯇꯥꯔꯦꯅꯦ ꯍꯥ? ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯧꯔꯤꯒꯦ? ꯑꯗꯨꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯅꯃꯧꯗꯨ ꯆꯠꯍꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯛꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯌꯥꯎꯅ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯩꯗꯤ ꯀꯧꯕ ꯆꯠꯁꯦꯒ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯏꯀꯥꯏ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯀꯩꯗꯧꯕꯩ ꯀꯧꯅꯦꯒꯦ? ꯆꯠꯈꯤꯁꯅꯨ ꯀꯩꯅꯣ꯫ ꯊꯕꯛꯀꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯍꯥꯟꯋꯥꯏꯅꯦ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯊꯟꯇ ꯇꯧꯔꯝꯃꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯕꯛꯀꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯅꯦ, ꯃꯤ ꯃꯌꯨꯝꯗꯨꯗ ꯅꯆꯥꯁꯨ ꯅꯃꯧꯁꯨ ꯄꯨꯟꯅ ꯂꯩꯈꯤꯕ ꯍꯥꯏꯗꯣ ꯂꯩꯀꯥꯏꯅ ꯈꯪꯈ꯭ꯔꯒ ꯎꯈ꯭ꯔꯒ ꯐꯖꯔꯤꯕ ꯋꯥꯔꯣ? ꯃꯁꯤꯕꯨ ꯃꯀꯣꯛꯁꯦ ꯀꯔꯤꯝꯇ ꯈꯟꯗꯦꯗꯀꯣ꯫ ꯁꯤꯒꯤ ꯅꯥꯒꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏꯗꯣ, ꯈꯔ ꯂꯩꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤ ꯀꯩꯅꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯁꯤꯟꯊꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯃꯁꯥꯗꯨꯃꯁꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯔꯤ꯫ ꯍꯜꯂꯛꯄꯒ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ꯫ ꯍꯤꯞꯊꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯩꯔꯥꯕꯅ ꯀꯦ ꯇꯥꯕ꯭ꯔꯣ ꯀꯦ? ꯃꯩꯔꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯁꯤꯟꯊꯥꯗꯨ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯃꯩꯔꯥꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉ ꯉꯛꯈ꯭ꯔꯤ꯫ ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯒꯦ ꯇꯧꯔꯝꯂꯒ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯃꯅꯤꯡ ꯍꯟꯖꯤꯜꯂꯗꯨꯅ ꯅꯣꯡꯂꯝꯕ ꯃꯥꯏꯊꯣꯡꯗꯨꯃꯁꯨ ꯃꯛꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯆꯤꯟ ꯁꯦꯞꯂꯞꯀ ꯇꯧꯗꯨꯅ ꯅꯁꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯁꯨꯛ ꯑꯣꯏꯕ ꯃꯇꯝꯁꯦ ꯅꯪꯇꯕꯨ ꯉꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯈꯜꯂꯨꯕꯅꯤ, ꯅꯪꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯝꯂꯤ꯫ ꯄꯩꯁꯥꯒꯤꯗꯃꯛ ꯅꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕꯤ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯑꯣꯛꯇꯕꯤꯅꯤ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯑꯣꯛꯇꯕꯤ꯫ ꯉꯁꯤ ꯎꯅꯔꯤꯕꯁꯤꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯈꯨꯠꯃꯛꯇ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯩꯔꯥꯕꯗꯨ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯊꯥꯡ ꯑꯃ ꯁꯠꯇꯧꯔꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯤꯟꯊꯥ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯂꯤ, ꯃꯆꯤꯟꯅꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯩꯔꯥꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯧꯔꯒꯦ ꯍꯥꯏꯔꯣ?